ꯊꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗꯣ ꯂꯥꯡꯇꯛꯅꯔꯦ ꯒ꯭ꯔꯦꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤ ꯇꯥꯕꯗ ꯃꯥꯒꯤ ꯑꯟꯇꯤꯅ ꯃꯥꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯋꯥꯔꯦ ꯋꯥꯈꯜꯁꯨ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤꯗꯃꯛ ꯃꯁꯥ ꯀꯟꯗꯅ ꯀꯣꯏꯅ ꯆꯠꯂ ꯊꯤꯅꯤꯁꯨ ꯅꯠꯇ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯔꯤ ꯅꯨꯄꯥꯗꯣ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯉꯥꯡꯅꯔꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯎꯔꯒ ꯉꯥꯡꯅꯅꯤꯡꯕ ꯀꯌꯥꯅꯤ ꯃꯆꯤꯟ ꯄꯦꯟꯅꯁꯨ ꯉꯥꯡꯅꯔꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯇꯣꯝꯕꯤꯅ ꯏꯆꯦ ꯖꯃꯨꯅꯥꯒꯤ ꯑꯝꯇꯪ ꯌꯥꯎꯕ ꯇꯣꯝꯄꯣꯛꯇꯣ ꯅꯥꯔꯦ ꯍꯥꯏꯅꯦ ꯅꯨꯡꯁꯤꯅ ꯀꯩꯗꯧꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯐꯅꯗꯤ ꯐꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯁ ꯅꯥꯔꯦ ꯍꯥꯏ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯑꯦꯁꯅ ꯅꯥꯕꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯕꯩꯅꯦꯁꯨ ꯍꯥꯏ ꯆꯨꯝꯕꯖꯥꯠꯂꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯑꯣ ꯃꯄꯥꯟꯕꯨ ꯊꯣꯛꯈ꯭ꯔꯗꯤꯅꯦ ꯊꯥꯖꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯇꯊꯣꯠꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯈꯤꯕꯅꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯣꯝꯕꯤꯅ ꯍꯣ ꯊꯥꯏꯅꯗꯤꯅꯦ ꯏꯆꯥ ꯏꯁꯨ ꯋꯥꯔꯛꯄꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯧ ꯍꯥꯏꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯨꯡꯁꯤꯅ ꯀꯨꯏꯔ ꯃꯥꯜꯂꯦꯗ ꯃꯄꯥꯟ ꯏꯄꯥꯡꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯁꯨ ꯍꯥꯏ ꯇꯣꯝꯕꯤꯅ ꯁꯤꯔꯅꯤꯗ ꯑꯦꯁꯅ ꯅꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯨꯟꯁꯤꯗꯣꯏꯅꯣ ꯆꯥꯎꯕꯤꯅ ꯍꯣꯏ ꯁꯥꯊꯤꯕ ꯂꯩꯅꯥꯅꯤꯁꯨ ꯍꯥꯏ ꯃꯣꯏ ꯑꯦꯁ ꯍꯥꯏꯕꯗꯣ ꯍꯪꯕ ꯆꯪꯉꯨꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯀꯤꯖꯩ ꯑꯁꯨꯝꯅ ꯃꯁꯤ ꯉꯥꯡꯕ ꯇꯥꯕꯗ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯖꯃꯨꯅꯥꯗꯣ ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯃꯁꯥ ꯀꯟꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯆꯤꯛꯅ ꯈꯥꯡꯖꯔꯤ ꯑꯁꯣꯝꯗꯅ ꯒ꯭ꯔꯦꯁꯤꯗꯣ 11ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯦꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯔꯦ ꯁꯥꯔ ꯁꯨꯁꯤꯜꯅ ꯒ꯭ꯔꯦꯁꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯌꯨ ꯑꯥꯔ ꯕ꯭ꯔꯥꯏꯠ ꯁ꯭ꯇꯨꯗꯦꯟꯠ ꯏꯟ ꯑꯋꯥꯔ ꯁ꯭ꯀꯨꯜ ꯒ꯭ꯔꯦꯁꯤꯅ ꯊꯦꯡꯛꯁ ꯁꯥꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯛꯁꯤꯠ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯒ꯭ꯔꯦꯁꯤꯅ ꯑꯃ ꯀꯗꯥꯏꯗ ꯂꯩꯄꯤꯒꯦ ꯂꯤꯛꯂꯥꯏꯅ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯇꯧꯔꯕ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃ ꯃꯥꯔꯛꯁꯤ ꯌꯦꯡꯄꯤꯌꯣꯅꯦ ꯂꯤꯛꯂꯥꯏꯅ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯉꯤꯁꯦ ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯗ ꯃꯥꯔꯛꯁꯤꯠꯇꯣ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯤ ꯃꯃꯥ ꯃꯆꯥꯗꯣ ꯂꯤꯛꯂꯥꯏꯅ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯃꯦꯠꯁꯁꯤꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯔꯣꯏ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃ ꯍꯣꯠꯅꯒꯦ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯃꯥꯔꯛꯁꯤꯗꯤ ꯌꯥꯝꯅꯁꯨ ꯐꯖꯔꯦ ꯒ꯭ꯔꯦꯁꯤꯅ ꯑꯃꯥꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯟꯅꯕꯤꯕꯒꯤ ꯅꯆꯥꯅ ꯑꯁꯨꯝꯅ ꯌꯥꯝ ꯐꯪꯕꯤꯕꯅꯤꯅꯦ ꯑꯃ ꯂꯤꯛꯂꯥꯏꯅ ꯐꯔꯦ 12ꯀꯤꯗꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃ ꯒ꯭ꯔꯦꯁꯤꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯂꯤꯛꯂꯥꯏꯒ ꯂꯣꯏꯅꯅ ꯇꯤꯖꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯂꯥꯛꯂꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯨꯝ ꯌꯧꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯒ꯭ꯔꯦꯁꯤꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔ ꯀ꯭ꯂꯥꯔꯛ ꯇꯣꯝꯕꯅ ꯌꯦꯁ ꯀꯝ ꯏꯟ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯃꯤꯟꯅꯔꯛꯏ ꯒ꯭ꯔꯦꯁꯤꯅ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦ ꯂꯥꯛꯄꯅꯦ ꯇꯣꯝꯕꯅ ꯏꯕꯦꯝꯃꯒꯤ ꯃꯥꯔꯛꯇꯣ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ 12ꯀꯤ ꯔꯤꯖꯜꯇ ꯄꯣꯖꯤꯁꯟ ꯌꯥꯎꯅꯕ ꯑꯣꯖꯥꯁꯤꯡꯁꯨ ꯋꯥ ꯌꯥꯝꯅ ꯇꯥꯟꯅꯈꯤꯕꯅꯤ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯃꯌꯥꯝꯒ ꯀꯔꯝ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯖꯒꯦꯅ ꯌꯥꯎꯖꯔꯛꯄꯅꯤ ꯇꯣꯝꯕꯅ ꯑꯣ ꯒ꯭ꯔꯦꯁꯤꯒꯤ ꯏꯃꯥꯔꯥ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯒ꯭ꯔꯦꯁꯤꯒꯤ ꯏꯃꯥꯅꯦ ꯇꯣꯝꯕꯅ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯄꯥꯎ ꯍꯥꯏꯖꯔꯨꯈꯤꯒꯦ ꯒ꯭ꯔꯦꯁꯤꯗꯣ ꯐꯣꯝ ꯃꯦꯜꯂꯤ ꯑꯁꯣꯏꯗ ꯌꯦꯡꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯒ꯭ꯔꯦꯁꯤꯅ ꯁꯥꯔ ꯂꯣꯏꯈ꯭ꯔꯦ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯈ꯭ꯔꯣ ꯇꯣꯝꯕꯅ ꯆꯦꯛ ꯇꯧꯅ ꯍꯥꯏꯔꯛꯏ 1,000 ꯄꯤꯔꯛꯑꯣ ꯒ꯭ꯔꯦꯁꯤꯅ ꯑꯃ ꯄꯩꯁꯥꯗꯣ ꯄꯤꯕꯤꯈ꯭ꯔꯣ ꯂꯤꯛꯂꯥꯏꯅ ꯁꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯏꯇꯩꯃ ꯑꯣꯖꯥꯁꯤꯡꯁꯨ ꯌꯧꯔꯛꯑꯦ
ꯃꯌꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯈꯣ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯄꯨꯟꯅ ꯔꯥꯎꯟ ꯑꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ ꯁꯥꯔ ꯁꯨꯁꯤꯜꯅ ꯒ꯭ꯔꯦꯁꯤꯒꯤ ꯃꯥꯔꯛ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯈꯟꯅꯖꯔꯝꯂꯤꯕꯅꯤ 12th ꯄꯣꯖꯤꯁꯟ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯁꯦ ꯍꯥꯏꯔꯝꯂꯤꯕꯅꯤ ꯏꯇꯩꯃꯁꯨ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯁꯥꯔ ꯏꯆꯥꯒꯤ ꯃꯥꯔꯛ ꯎꯔꯨꯕꯗꯅꯦ ꯑꯩꯁꯨ ꯁꯥꯔ ꯍꯣꯏꯒ ꯀꯔꯝ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯁꯥꯔ ꯌꯥꯏꯃꯅ ꯑꯣꯜ ꯔꯥꯎꯟ ꯌꯦꯡꯂꯛꯄꯗ ꯂꯣꯏꯅ ꯐꯖꯔꯦ ꯑꯗꯨꯕꯨ ꯃꯦꯠꯁꯇꯤ ꯈꯔ ꯁꯣꯟꯊꯩ ꯈꯔ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯁꯥꯔ ꯖꯣꯏꯅ ꯒ꯭ꯔꯦꯁꯤ ꯈꯪꯗꯕ ꯌꯥꯎꯔꯛꯄꯗꯅꯦ ꯍꯦꯛꯇ ꯍꯪꯒꯗꯧꯅꯤꯀꯣ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯁꯥꯔ ꯁꯥꯔ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ We will help you a future bright student so work hard Gracie Gracie na tablamna I will do my best with best sir Oza pumnamakna Okay Gracie good luck ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯍꯣꯞꯁꯦ ꯁꯣꯏꯍꯜꯂꯣꯏꯁꯤꯀꯣ ꯂꯤꯛꯂꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤꯗꯃꯛ ꯑꯁꯣꯏ ꯁꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯅ ꯑꯩꯅꯁꯨ ꯌꯦꯡꯁꯤꯟꯖꯔꯛꯀꯦ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯒ꯭ꯔꯦꯁꯤ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯁꯥꯔ ꯃꯦꯝ ꯍꯣꯏꯒꯤ ꯊꯧꯖꯥꯜꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯃꯥꯛꯀꯤꯁꯨ ꯃꯅꯤꯡ ꯊꯨꯡꯄ ꯉꯝꯕ ꯑꯣꯏꯅ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯁꯥꯔ ꯍꯣꯏ ꯃꯦꯝ ꯍꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕ ꯁꯕꯖꯦꯛꯇꯣ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ ꯏꯇꯩꯃ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯤꯛꯂꯥꯏꯅ 이베마 nga ꯂꯩꯈꯤꯁꯤ 이자 nga ꯄꯤꯖꯒꯦ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗꯀꯣ ꯒ꯭ꯔꯦꯁꯤꯅ ꯑꯁ ꯑꯃ ꯄꯤꯖꯕꯤꯗ꯭ꯔꯁꯨ ꯌꯥꯀꯅꯤꯄꯥ ꯂꯤꯛꯂꯥꯏꯅ ꯌꯥꯗꯦ ꯌꯥꯗꯦ ꯆꯥꯗꯧꯅꯤꯀꯣ ꯉꯁꯤꯗꯤ ꯒ꯭ꯔꯦꯁꯤꯅꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯑꯃ ꯁꯣꯝꯗ ꯑꯣꯖꯥꯁꯤꯡꯁꯨ ꯍꯥꯏꯅꯔꯤ ꯀꯩꯅꯣꯅꯦ ꯑꯃꯅ ꯇ꯭ꯔꯥꯏꯕ ꯑꯃꯅ ꯃꯩꯇꯩ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅꯤꯁꯨ ꯍꯥꯏꯅꯦ ꯁꯥꯔ ꯁꯨꯁꯤꯜꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯣ ꯑꯃꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯃꯩꯇꯩ ꯃꯦꯝ ꯁꯨꯂꯣꯆꯅꯥꯅ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯥꯔ ꯖꯣꯏꯅ 이때마도 ꯋꯥꯉꯥꯡ ꯋꯥꯇꯥꯁꯨ ꯂꯨꯝ ꯍꯦꯛ ꯂꯥꯎꯅ ꯂꯦꯝꯖꯅ ꯉꯥꯡꯉꯤ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯨꯁꯤꯟꯅꯩ ꯑꯗꯨꯃꯛꯅ ꯃꯆꯥꯁꯦ ꯃꯒꯨꯟꯅ ꯌꯣꯝꯂꯤꯕꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯁꯥꯔ ꯆꯟꯗ꯭ꯔꯅ ꯇꯤꯆꯔꯁꯤꯡꯁꯨ ꯐꯖꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯣꯠꯅꯁꯤ ꯑꯁꯥ ꯂꯩꯕ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯔꯛꯄꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯍꯟꯁꯤ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯃꯣꯏꯒꯤꯁꯦ ꯑꯣꯖꯥꯁꯤꯡꯅ ꯍꯣꯏ ꯁꯥꯔ ꯑꯁꯨꯝ ꯇꯧꯅ ꯑꯣꯖꯥꯁꯤꯡꯁꯨ ꯀꯥꯏꯅꯔꯛꯂꯦ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯂꯤꯛꯂꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯒ꯭ꯔꯦꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯂꯤꯛꯂꯥꯏꯅ ꯏꯆꯥꯕꯨ ꯃꯦꯠꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯝ ꯌꯥꯄꯤꯒꯅꯤꯌꯦ ꯁꯥꯔꯅ ꯇꯥꯛꯄꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯃꯇꯝꯗꯨ ꯄꯥꯝꯃꯨꯏ ꯑꯃ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯕꯖꯦꯛ ꯌꯥꯎꯔꯛꯄꯗꯅꯦ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ ꯍꯧꯖꯤꯛ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯀꯣ 이베마 ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯒ꯭ꯔꯦꯁꯤꯅ ꯑꯩꯗꯤꯀꯣ ꯏꯃꯥꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯅꯆꯥꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯅꯤꯅꯦ ꯂꯤꯛꯂꯥꯏꯅ 이자ꯇꯅꯤ 이마ꯒꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ 이자ꯁꯦ ꯒ꯭ꯔꯦꯁꯤꯅ ꯑꯩꯅꯁꯨꯀꯣ ꯑꯃꯥꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯤꯛꯂꯥꯏꯅ
Ima sak thonglukige ko isa lairi patho Gracie na mama su sak sang khre Gracie wakal adum khalli kaya da honglaba ai ki punsi se jati su manadaba ima asina ai bu masada masagum kaya da luna seksina tobiriba apopi ima na su tade yopi bi ima na su tade adubu magi anti ros na singlaba mikup thadi magi wakal se potha pham khangdana akiba mana masa phawba teglai pumna maksigi marakta magi thamoiba khudum sanbikhiba magi thawai ni khanjakhiba mabu karam tawrangadabano adubu ka hena di khanjandre Gracie do thawai yauna lairikta pukning lupsinkhre Gracie haibido mayamna story number busu thawna hapiba oina sanbiduna like share comment amadi subscribe tawbiduna channel asibu support tawbiyu haizari kanagumba isil inausingna wari pathokningba leiba daragandi aikhoina pizariba contact number 8259993033 asida WhatsApp natraga call tawbirakduna akupa marol khangbiba yagani aduga kanagumba wari drama pathokhaningba leiragasu aikhoina mathakta pijakhiba number asida pau fauna view haizari ayuki inglaba nganarba korongna maseng mangan tholakpa matamni baroni singyagi phajakraba mahausagi saktambu yengli thoibado masa khara phagaladuna waking lakpani taying laba liklana tingthong matonda intrik ingna manikum kayana phajariba he mahausa lairembe nasagi punsibu sumangal pinabiuko mafam sigi phajabase urumada pukning ma sunongwali wakhal sisu yamna langtakne karambu leiramgadaba Gracie na Gracie gi wakhalda imang manglama nupado mayum yore thoibana ima ho ima ai halae kaino khita sage ba zamunana hoi imana ne semlaga thamlabani isagi sese uhai singse khara chathu aduga ne moringa tablet sisuga ne chathu ko imana nanga wari amasu sananingbani thoibana hoi ima as yami haiside asi haina sana imana haini du kaino adum hayo zamunana isagi thabakto chatlanu sida adum leirasi imaga isabu hauste lakna su chathaningdre yaningdabro thoibana hoi ima aisu chatningdreda voluntary retirement oina lokthokage na khalini aisu thoiba asi hairaga tumina muk laikre zamunana kaidawre isabo hayuni isana hainingbado thoibana kona hairageda zamunana hoi isana ne hainingakpa matamda hekta hayu imana ne hainingba wa amasu lei adubu isagi haksangna irenna phagatpa matamdo adu oina ngairage thoibana hoi ima haksangdi yam nungaireda aigi marup doctor se yam phaiko ima ma thengnaramdrabadi ngasi imaga wari saba phangise phangamdabasu ye zamunana mabuk mapawna maroma phariba nungsikhre isa doctor se pharese isa su waramlani ngahak patharamo imane sa isin khonarukige ko thoibana hoi ima Gracie su school chatli mama da ben da chalali ben manungda student sing do wari sanari adubo Gracie di tumina leijai yawude wari sanabado tamphana Gracie nangsu wakhar di hayuba sum tumin lei dubo wadraba Gracie na talapna aito wa haibato nakhoi ka mana tapang oi phipa
ꯑꯗꯨꯅ ꯏꯀꯥꯏꯕꯤꯕꯅꯤ ꯋꯥ ꯉꯥꯡꯕꯗꯣ ꯏꯀꯥꯏꯕꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕ ꯇꯅꯨꯅ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯉꯥꯡꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯎꯖꯔꯤꯁꯦ ꯈꯪꯉꯕꯣ ꯒ꯭ꯔꯦꯁꯤꯅ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕꯒꯤ ꯇꯥꯕꯤꯅꯤꯡꯕ ꯑꯗꯣ ꯇꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯏꯀꯥꯏꯕꯅꯦ ꯃꯌꯥꯝꯅ ꯌꯥꯎꯗꯦꯀꯣ ꯂꯣꯏꯅ ꯇꯥꯅꯤꯡꯉꯦꯕ ꯅꯪꯅ ꯉꯥꯡꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯌꯧꯗꯨꯅ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯂꯝꯌꯧꯅ ꯆꯪꯈꯣꯟꯕꯤ ꯒ꯭ꯔꯦꯁꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯏꯟꯈꯠꯂꯛꯄꯒꯤ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯂꯨꯅꯤ ꯃꯍꯧꯁꯥꯒꯤ ꯂꯤꯆꯠꯄꯨ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯅ ꯇꯥꯏꯌꯣꯟꯅꯈꯤꯕ ꯂꯤꯛꯂꯥꯏꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯃꯆꯤꯟ ꯇꯣꯝꯕꯒꯤ ꯃꯆꯥ ꯕꯁꯟꯇꯅ ꯒ꯭ꯔꯦꯁꯤꯕꯨ ꯂꯨꯝꯖꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯂꯤ ꯒ꯭ꯔꯦꯁꯤꯕꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯔꯕꯗꯤ ꯈꯟꯅ ꯒ꯭ꯔꯦꯁꯤꯅ ꯁ꯭ꯀꯨꯜ ꯕꯦꯟ ꯉꯥꯏꯕꯗꯣ ꯌꯦꯡꯂꯝꯕꯅꯤ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗꯦ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯑꯗꯨꯝ ꯆꯠꯈꯤ ꯕꯁꯟꯇꯒꯤ ꯃꯑꯣꯡ ꯎꯔꯒ ꯒ꯭ꯔꯦꯁꯤꯅ ꯇꯞꯅ ꯃꯥꯗꯤ ꯑꯉꯥꯎꯄ ꯃꯥꯟꯕꯤꯔꯦꯗ ꯒ꯭ꯔꯦꯁꯤꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕꯗꯣ ꯕꯁꯟꯇꯅ ꯇꯥꯈ꯭ꯔꯦ ꯕꯁꯟꯇꯅ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯦ ꯒ꯭ꯔꯦꯁꯤꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯕꯁꯟꯇꯅ ꯇꯨ ꯅꯪꯒꯤ ꯚꯦꯟ ꯂꯥꯛꯑꯦ ꯆꯣ ꯅꯃꯤꯠ ꯅꯅꯥ ꯁꯣꯏꯒꯅꯨꯀꯣ ꯏꯔꯦꯟ ꯆꯠꯂꯨꯀꯣ ꯒ꯭ꯔꯦꯁꯤꯁꯨ ꯇꯨꯃꯤꯟꯅ ꯚꯦꯟ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯚꯦꯟ ꯃꯅꯨꯡꯗꯒꯤ ꯇꯅꯨꯅ ꯒ꯭ꯔꯦꯁꯤ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯨꯕ ꯃꯁꯛꯇꯣ ꯌꯥꯝ ꯅꯥꯞꯄꯦꯕ ꯒ꯭ꯔꯦꯁꯤꯅ ꯀ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯅꯥꯞꯄꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯅꯣ ꯑꯩꯁꯨ ꯃꯥꯗꯣ ꯈꯪꯕꯤꯗꯦ ꯑꯗꯨꯝ ꯂꯩꯖꯔꯝꯕ ꯑꯣꯏꯕꯅꯤꯅꯦ ꯇꯝꯐꯥꯅ ꯅꯥꯞꯄꯦ ꯍꯥꯏꯕꯗꯤꯅꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯔꯤꯅꯥꯅ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯁꯛ ꯐꯖꯕꯅꯤꯅ ꯅꯝꯅꯥꯞ ꯂꯥꯎꯕ ꯃꯅꯥꯛꯇꯒ ꯁꯪꯕꯤꯔꯝꯃꯦꯕ ꯁꯔꯣꯖꯥꯅ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯒ꯭ꯔꯦꯁꯤꯗ ꯄꯛꯂꯛꯇ ꯂꯛꯅꯕꯤꯔꯤꯁꯤꯕꯣ ꯃꯤ ꯏꯀꯥꯏꯅꯤ ꯃꯤ ꯅꯣꯏꯕꯣ ꯒ꯭ꯔꯦꯁꯤꯅ ꯑꯁꯦꯡꯕ ꯑꯩ ꯈꯪꯕꯤꯗꯕ ꯑꯣꯏꯕꯅꯦꯕ